Manipurgi Praja Miam the Aquin appeal to Jersey cabinet na ngasi the Guinness at least 50 years foggy a plan Yengakanda Manipur the lady state highways district highways including inter village road IVR yauna widening program low in Pakalakani Mother Works Minister revenue DC office DC Singa Tanner Kana Tumama Tamnatarokana Manipurgi Praja Punamagna Lambi pakthok ko sida mating pangbiu maramdi some Imphalgi area khardai eta haijage baihol lang puk tholko matamda fire brigade ki tata sangbya ba lairak Imphal manungda lairak tre haiba posi Manipurgi khungang mayam da su loina khopchan narak padagi tawreba aduna lambi si tangai fadana pakthok taba yadabagi ama ikoi notification thoksarani masida Manipurgi praja mayamna mating pangbiu haidna ngasi media ki thongda